Ngara nungdaran phongkiba pandagi pause dagi maruoiba pau khara khangasaraga miyamda khudo tamjage Thokliba Erang asigi asengba hourakpham dei Congress pallingai matamda touramba thabak thoram singnane Khangbok BJP Maldal Mamang seigi me ahum dagi hourakliba maite amadi kuki anigi marakta Thokliba Erang asigi asengba hourakpham dei Congress na pallingai matamda touramba thabak thoram sing aduna ohembani haine BJP Manipur Pradesh ki Vice President phamju puramba Khangbok Kendra ki BJP ki leader Thokso Jadumani na phongdorakle ngasi Khangbok te leiba mahaki yumda pamisinga unabada mathaki wafam asi phongdoladuna mahak nahai kumjali singa maga sama pamau draga ni thoidegi kumjali singa maga sama pamau draga tare phawbada thokiba naga kuki ani ki lan singa maga sama pamau draga ni thoidegi singa maga sama pamau draga humdai phawbada thokiba maite amasung pangal ani ki kaluki oiba Erang aduda matam adugi Congress ki Prime Minister PD Narasimham Rao Manipur da lakhibra karigidamakta ngasi India ki Prime Minister Narendra Modi bu maitai kuki ani ki Erang losinaba lakte haduna Prime Minister amasung CM Birena luchingba lenga asibu maral pinaba hotnariba asi achumba khongthangla praja miyamna ukhal munna khandabiu Congress na pallingai matamda popi thabada athingba thamlamdei Free Movement Regime FMR lehanduna mapalamdagi miyosing maning tamna Manipur da sangba yahalami inner line Pame ILP chana halamdei, NRC chana halamdei, punama asina maram oiraga Manipur da narco terrorist masing thingamdana, sangchi lakiba amadi manding tamna popi thanduna, drug ki kabar tapom oiba lamnam ama oiramba adu, Chief Minister M. Birena luchingba BJP lenga asina athingba kaya piruba, haibadi Wall on Drug Campaign chatharakpa, popi thaba yahandaba FMR rauthokiba, ILP chana halakpa amadi, NRC na chingba kaya chana halakpa, Manipur bu kanaba honarakpa asida narco terrorist kukisingna Manipur ki mathakta lanarakpani lenga ki maikaidegi makhoi bu laksinaba hotnaba yaba hotnari center gi Union Home Minister Amit Shah thupa matamda lakna kanglu animakta wari sanaduna Erang nemthanaba hotnari atei BJP luchingba kyasu lakli haujisu Prime Minister ga CM Birenga pau leptuna phaunaduna hotnaba yaba hotnari machida political ki khudongchaba laugna Congress Party na miyambo apangba sinaba hotnariba madi CM ki mixer thianaba lepna hotnariba asi miyamna thajapam thokte handakta pangthokiba 15 suba Lok Sabha mikhaldasu Congress Party na miyambu minamduna amadi Manipur thugainaba hotnariba kuki singa mananduna Congress MP ani mikhal maipaki aduba haujiti inner ki MP masanasu mahaki kari tawba ngamba natte tawgadabati lengak pariba na tawgadabani hajarakre maramachida Chief Minister M. Birena miyamgi damak tawriba asi mamut tana khangbiu Congress ki oidaba wafamna thajabiganu luraba naga kuki gi lan amade maite panga ani gi Erang aduda matam adugi langa pariba Congress ki Prime Minister Manipur da lakhibagi wafam laikhidei haujina Prime Minister Narendra Modi Manipur da laanba ngamde haina miyam da lana ohanaba hotnariba amade kanglu ki Erang asibu hena chauthoknaba hotnariba Congress Party ki wakholo asi miyamna khangbiu lan manungda senapati singadabani haba wakhal thadokse Chief Minister bu resign taw haiba masung Manipur da PR thamnaba Congress Party da hotnariba se miyam punamakna su yafam thokte haina Jadumani na phongdokhi kokomi gi mihu kanghu amana jiri bangi morbu maitei lekaida chatuna yengsingkhre miyam gi mihu singna thamoi sengdabadagi lana sithokpani mapandagi changchilakpa singna khabai khara saba yaroi Joy Chandra Khodongjam Coordinating Committee on Manipur Integrity kokomi gi Assistant Coordinator Joy Chandra Khodongjam na luchingba Tim amanaji bangi morbu maitei lekaida chatuna mafam adugi oiriba phibam hakthengna yengsinuna angamba mating pangkhre miyamgi mihusingna thamoi sengdabadegi lana sithokpani mapadagi changchilakpa singna khabai khara saba yaroi jiri bangi morbu maitei lekai ngaknaba lengangna athubada mathau taba security thajinbiu haina kokomi gi Assistant Coordinator Joy Chandra Khodongjamna phongdorakle mar amadi kuki furuki khulani gi marakta leiba hauji khutkana thoknariba mafam amasu oiriba jiri bangi morbu maitei lekai oiriba phibam hakthengna yengsimbagi khongsa aduga mai leinana Joy Chandra Khodongjamna phongdokhibada morbu maitei lekai hariba mafam asi puna miyoi samri romna khundaduna yumnak yankhai rom leiba khul amani mafam adugi hauji oiriba phibam asida license gamari BDF Nepal amani constable amana thawai khubak ta haptuna mafam asing auri mafam aduda leiriba BDF singsu maru likna pibana nomai kaptana tumina laisimba yawi haina khulgi nahasingna thamoi sokna pawdam lakhi mahakna makha taraduna khula asigi nahasingna mafam asi thadoklaga chatloi ahal lamana thamlamba mafam asi lengdana ngakani
ngasi phawbada kanasu laktuna mateng panglakpa leitri aduba asigumba tanja asida kokomina laktuna awal apa hanglaba asimak thamoi sokna nungai haiba wafamsu thamlaki maram asida lengana mafam asi ngaknaba mathau taba security sing athubada thajinpham thoi lengana security marang kana thamba ngamloidaba oiragadi khulasi manipurgi lengakta yaude haigadoribra karigumba athubada lengana security pidrabadi mafam adu ngaknaba khulngakpa nahasing thamnaba sem sarani hainasu mafam adugi miyamna thamlakli loidina oiriba phibam asida jiribamda lairiba politicians singna political gi khudongchaba launaba thabak tawba yaroi landa politics tawba yaroi ngasi thokliba lana si miyamgi mihut oiriba singna thamoi sengdabadagi tholakpani mapadagi changsilakpa mitop singna khabai khara saba yaroi yelongbi maitei furup lairingaida manipurda lairiba mipum khudimangna amato oina punsiduna imaleba amadi furup kalasi hanasu joyjana khodongjamna phongdokhi DMU ki mahairoi singi khongjang campus mapan tholaklei Dana Manjiru University ki Ligura BC register teaching amadi non teaching staff sing hapu haiduna mairoi singna sangchiliba chara hemagi khongjang University campus mapan tholaklei University asigi administrative block mamangda sangchilamba chara hemagi khongjang asidagi thamoiba maistam laikai gi community hall da mafam hongdokna makhata na khongjang sangsimba hokre tha asigi mapaldagi howduna chatharaki ba chara hemagi khongjang asi mari leinaba singna tabidre hajna ngasidagi University campus ki mapana tholok mahairoi singi khongjang asi makhata na changsingkhibani University asigi student union sinduna changchiliba khongjang asigi matangda union asigi President Irom Dimosana phongdokhibada DM University da tamloba mahairoi singi kriya mangdanabagidama changchiliba khongjang asi yamna maram chaba khongjang amani mahairoi singi ofam asibo lenganga thausadabadagi khongjang asi changchilakhibani demand phangdriba phawba khongjang asi handokloi haiki Hemjit amadi leithongabigi positive response phanganaba hotnage hana security advisor na thajaba pirakre estate asida mamang saidagi howduna thokliba erang asigi manungda kuki kholai paiba singna phakraba matu mafang khangduna lairiba mahairoi anigi langla lanjinggi matangda positive oiba response ama tha asigi kun phawbagi manungda phanganaba hotnage hana security advisor Kuldeep Singana mahairoi anigi imung manungna thajaba pirakre hairi Former Minister A.K. Mirabai na lutsunguna mahairoi ani asigi imung manugi miyoi singa loyuna security advisor Kuldeep Singaga Mapuborada laiba CM Bangroda unabada thajaba asi pirakhibani hairi security advisor unaruraba matung CM Bangro mamangda pami singda A.K. Mirabai na phongdolambada mahairoi hemje amadi leithongabigi matangda mafang khangduna lairakliba asi chai fajilaklei maram asuna mahairoi ani asi laikhidre haiba taragadi tha asigi kun phawbada laikhidre haibagi evidence oiba yaba posak piu haina security advisor da taksinki security advisor ki maikaidagi chaliba tha asigi kun phawbagi manungda positive response phanganaba hotnage haibagi thajaba asi pirakhibani tha asigi kun gamari phawbagi manungda karigumba thaba amata paikhalakta tarabadi makha taba kari tawgani haibado Manipur miyam amadi lup kayaga puduna tanaraba matungda changsingani haiki Amoromda mahairoi ani asigi case ka mari lena CBI gi Director General da su Governor gi khutangda chithi ama iragani haina A.K. Mirabai na paumi singna phongdolamki